ngasi thokiba thawdo wathok amasu maruebe I pausing khungacharaga Manipur top channel gi mekedi gi ma'am da thamjagi ahan boina ma'am lebak sigoiba COVID-19 update ma'am da share tawjaramge yamna mak lebak phaba haibadani ma'am COVID-19 si lebak asida nomo gi positive oibagi sang si hanthari ngasi su record oina ma'am hawkiba numit nifuniga sangdamna duna yengba matamda ngasi sina inau no boina mi lak ani digi tana COVID-19 positive oiba thengnare hawkiba pungkun gamari asida lak ani dagi tana haibadi mi la amaga lising maudraga taruka samriga kunga tre nauna COVID-19 positive oiba thengnare ado mi CB sangdi ma'am adumak hanagi mawong da dum laidi haibadi hawkiba pungkun gamari asida leba asida mi lising ahum ga songa ga taraga mathoini haiba mi si tharaga apun boina leba asida lehen khitraba mi si COVID-19 na mi la ahum ga lising taret ka saniga kunthraga mathoi shure hainasu pausina sumakhatana phungdorakli atopa pawmana ma'am social media platform chauna phamkaliba Facebook Twitter amasum Instagram si India da ben tawu yana leire karigumba makhoina hairiba anauba intermediary guidelines singsi indragadi aduga government su magi sigi high guidelines singsi accept tawnabagi magi deadlines matam muspiri digi deadlines matam si megi tangkun ga mangani yamna naksilak aduga hauzik phawbagi oinadi hairiba WhatsApp Facebook Twitter na singba singsina hai piriba sarkarna piriba new guidelines singsi comply tawba leitari hawkiba February ing kunga mathoida the Ministry of Electronics and Information Technology MEITY na hairiba tha ahumgi matamsi social platform singda anauba new IT rules siga comply tawnaba haikiba lekhrabani so hairi aduga hauzik hangnariba wa chauna hangnariba wa ngamana mea megi tang kunga taruk sidagi hairiba Facebook Twitter amasum Instagram si ben tawkigedra hairiba wa ngamasini makasa thrak point to papaw manam Assam da sai yang khaimuk suraba nupa amabu laiwa witchcraft sanari haibigi maral da khunja singna tamthina phuduna hatokre amasum hairiba thawdo asi Lower Assam gi Baksa district Bagribari village ta ngarang thoki bani so haidi amasum khungang asi Kumari Kata police station gi manung sanbani amasum thawdo asi police na hek paw phangbaga laktuna victim Beren Borobu kannana ba khonaki adubo tamthina phubikibadagi hospital da pukhalaba sulekhanaba ngamdana sikhibani so haidi amasum thawdo asi ga mari lenena miyoi manga fogat kre haina spouse na makhatana phungdorakli adugo ngasi thokiba Manipur yamna mak laibak thiba masum nungaitaba pawng tang myam hapsage yamna mak nungaitaba masum thamoi soknai oiba pawng myam Office of the Medical Superintendent JNIMS Hospitals Porampat Nepal istagi thadorapa worol khara myam na thamjage sahi nauribi Nupimacha mangasi JNIMS ta COVID-19 positive oiduna laikhidre aduba hairiba maming mathadi myam losinjarage aduga hairibi Nupimacha si laikhidra bisi myam supnagi sahi tare kata ngai jaribi Nupimacha mani aduga amak si Waikhom Laikai Imphal West District Manipur dagini aduga maki parents singna COVID water JNIMS ta layengba lakhibasi myam hairiba ngasi gi ayuk pung ohunga minute yang khai ga tere taba matamda ngasi pukhalakibane adugo laikhidabasu ngasi haibadi ayuki pung manga da laikhidabane adugo marks COVID-19 positive ni yamna nungaitaba thawdo amasu oire ma'am makasa tharak poina to papaw khara nam COVID na laikhidabasing disaster management act ki makara compensation pinaba AC na khankhre COVID-19 virus na laikhidraba miyoi singi imung manungda compensation oina lupa lakh mari pinanaba thangalakhiba wakat amang si Supreme Court na khanaraba matung center amasum state na hiramasigi matangda response tawnanaba khankhre Supreme Court ki vacation bench oiriba Justice Ashok Bhushan amasum MR Shah gi bench na Indian Council for Medical Research ICMR gi guidelines sing ngakna COVID-19 virus na laikhidaba miyoi singda that certificate issue tawgadabani amasum asumba se sang sing issue tabu matamda mising mikhai naidana thabak pekhatgadabani so haiki amasum laiba asigi khwaidi wangba court asina laikhidraba singi imung manungda lupa lakh mari ki compensation thangalakhiba wakat ani khannabaga loinana center amasung state singda compensation pinaba amasum makhoi yoiba wakhalon phongdokna ba khankhibani Disaster Management Act 2005 ki makara license asidagi laikhidraba miyoi singi imung manungda compensation pifam thui amasum asiba singi that certificate pibada chumna pinana basu
होनागदबनी अमसुम सर्टिफिकेट अदुदा सिबिगी मरम मेक सेंगना पनगदबनी मदु नत्रबदि इमुंग मनुंगी मियोइसिंगना कोविडना सेनखिबगी कंपेंसेशन नत्रगना खुदोंग चाबा फंगननबा क्लेम तौबा ngamloi अमसुम जुन 13 फावबगी मनुंगदा सेंटरना मरी लैनबा पाखुम पिरकदबनी सुहाइदि लाइसेट असिना मरम ओइरगा लाइबा असिदा मियोइ लाख क्या सेनखिबगा लोइनना सेल थोकपा मी लैतबगी अवाबा मयोकनबा इमुंग कया लैदि असिगुमा फिबम असि येंगलगा सेंटर अमसुम स्टेट लंगाना कोविड-19 ना सेनखिबगी मियोइसिंगी इमुंग मनुंगदा कंपेंसेशन पिननबा वकलखिबनी हाइरेनसु पाउसना मखाताना फुंदोरखली अतोपा पाव मनमो लैबीनबा लैतबना तरबूज कया पत्तुना मांगबा होरकले मोमाना केजीदा लुपा 10 दा लैगे हैरकपदा लौमीसिंग वरौनरे मणिपुर की चीफ मिनिस्टर एन बेरेना चिंजाक मिपाल तांगदबा हाइबा मिशन सौगतुना लमदम सिदा लौ सिंगुबगी पोथोक मरंग कायना पुथोनबा वखलोंदा मांगदा थारगा इंखोल कोइदुना इमुंग पुनरी अमसुम अंगांग सिंगी लाइरिक लाइसु तंबा इमुंगी सादिंग खुदिंगमक पुबा ngamlagani खन्ना मंगलान अमदा तुम्बा साबा खंगदना होनदुना तरबूज थारुबा अदुगा मही पालकलबा मतमदना योनफम लैतबना पुमांग मांगलगदरा हाइबिगी मिपाइबा लैरे अमसुम फार्मर्स क्रब सुनुसिफाइगी लमजिंग मखादा सुनुसिफाइगी लौमी निफुगु मरीना लौ संगम मार्फुगु निपांदा तरबूज थादुना पोथोक पुथोरकपा सही मंगारम सुरकले लौ संगम अमदा तरबूज थाबदा लुपा लिसिंग 30 मुक संगी अमसुम अदुगा लुपा 1.5 लाख तगी 2 फाव सही दा फंगमंगमी अदुबो कोविड-19 की कर्फ्यू सिना कन्मन खिबना लाइबीनबा मिवे अमता लाकना खित्रे अमसुम हाइसिंग असि पुमदुना मांगबा लेमहौरिबा पालकलिबा हाइसिंग अरेमदा मांगलगदरा हाइना लौमीसिंगना पखतनरी लौमी निफुगा मरीना मखोय मखोयगी लबुक्तगी हाइ खरा खरा सु हेक्तुना सुनुसिफाई कम्युनिटी हॉल थमली अमसुम हिरमसिगी मतंगदा फार्मर्स क्रब सुनुसिफाईगी प्रेसिडेंट एल श्याम कुमार गा अखनना उनरुबदा हाय ngasiदगी सही मंगारोमगी ममांगदगी मनिपा तरबूज असि मणिपुरगी मपाल स्टेट चिंगदगी नत्रगना म्यांमारदगी पुसलगलगा योनरमी अमसुम सानरमी मतमदुदा केजीदा लुपा 30 निफु यांखै ओइरबसु इज्जत अमदा लैनरगा लुहोंबगी हाइजिंग पोट धर्म कर्मगी थबकसिंगदा अथोइबा हाइ अमा ओइना फैशन गी मोंग सिजिनरमी मरमसिना लमदमसिगी सेल क्या मणिपुर की मपाल सखिरमी अमसु मैम हौजिक ओइनदि पाउसि मतांग सा लुसिनजरगे दुगा पाथोक्सगिबा सोइखिबा लानखिबा क्या यारसु मैम नंगा पिगनी अदुगा अनौबु इपाउ लेरगदे सुंजोय सोइदना मैम दा अपडेट पिजरके हाइनसु मणिपुर टॉप चैनल गी माइकेरिगी थमजरी अदुगा होरेन नोंदारम फोंगलकपा मणिपुरगी अनौनौबु इपाउसिंग यामनम ngana khongwa sarakana मैम दा अपडेट पिजरके हाइनसु मैम ना थमजरी दुगा मैम गा वखलोनसु सोइ सुदना कमेंट बॉक्स थंबिरमो दुगा हौजिकी ओइनदि मैम matang saida kainarasi duga matang saida lusinjarage and thank you.